Korongwamba Kumangi Pestagi Asumna Fondorali. Kuki leishabi mari hero sanadana kanbikhi bani korongwambana kanbire e hayu kaina hairaga thadokhi bani nongmata kaim hairakte makha tarakpada recipe akangu jamgi paste gi asumna phongdoragli aina covid matamda oxygen piduna kuki kaya gi thawai kanbikhi haujikta ningam laktre ukhrul da tangkhul masen kapnabada ahum sire nongmai train pa lakhre miyoi nifutaru henna sokle ukhrul district pumba curfew thamjinkhre broadband yauna internet service pumna makthinjankhre Manipuri da hoki ba kumjal singani kulhum doigi me ahum dagi hauraga thogli ba kanglup ki irang asigi mami thoina ta dana lakhiba Ukhrul district headquarter da ngasi tangkhul gi khulani gi khunja sing nongmai kamna bada police personnel ama yauna khunja ani sire nifutaru hena sokle Ukhrul police station dagi maruga kona nongmai train pa lakhre district pumba curfew thamjin khibaga loina na internet service pumna mak thingjin khre Taudo singa si ayu angan bada Ukhrul district ki hunpung amadi hunpun khul anigi marakta thokhibane Thawai jaw hunpung yang student organization na ngasi Gandhi Jayanti thawranga mari lenana Ukhrul gi thingra sadagi district hospital phawba sit sengbagi thabak chathanaba thawrang tawrakhi Maduda hunpungi khunja singna lam asi chayena riba lam oiba maramna thorom adu sindana ba athingba pirakhi madudagi nakal anigi marakta ungkhana ba thoraktuna khut thana rakhibane thawdo aduda humpun khungi khunja kunmathoi soki hunpun khungi khunja kunmanga soki masigi manungda khunja ani lekhidabani loina na taradi phibam luna sokpadagi imphal gi hospital singda refer tawkhre Khut thongna bagi thawdok aduda Ukhrul SP gi escort amasu sokhi loina ne MR gi personnel amasu asopan nangki thawdok aduda laikhidaba khunja sing adu hunpung khuldagi reileyung hongre sahi kuntra taruk amasung khul asimakta dagi silak jingkhai sahi nifuni loina na laikhidaba police personnel aduna Ukhrul gi lunghar dagi warden mi thumra kawi mahak taruk suba Manipur rifles gi personnel li haire Sogliba miyoi sing adu Ukhrul gi Leichinphung Christian Hospital da pukhatuna laikhanakhi loina na phibam luna sokpa sing aduna Imphal gi Jenims da refer tawkhibani haire Ukhrul police station gi osina phongdorapagi matung ina ngasi ayu angan badagi khul ani gi marakta khut thongna rakwa haukraba matung police ne irang adubu laksin na ba yamna kanna honakhi adubu irang adu hena chawthorakpadagi district magistrate na ngasi ayu pung mapan makhai dagi curfew thamjinki loina na home department na order thoktuna district asida broadband yauna internet service pumna mak thingjanki Asumna curfew thamjilakpagi pau asi miyam da laukthokpa chalingai matamda miyam thomjilaktuna police station asidagi ngasi ayupung tara makhairom tarakpa duaida maruga konana nongmai train pa lakhibane miyam aduna lakhraba nongmai sing adudi carbine ani stand gun ama Insans taruk 9M pistol nipan SLR ama amasung AK-47 rifle ahumne loinana AK maru samagan marfu insans ki maru zahum nifu carbine gi maru sani yankhai 9mm gi maru sani amasung SLR gi maru tara pukhre thawdo sigi matang da police na case ama lokhatuna thinjin humjin bagi thab paikhat pa haure adu ba hauji phawbagi oina di mifam pul laitri District asida hauji oiragliba phibam asigi yenglaga makha tana pamdaba thawdoksing thoktanaba akanba seksing tharang lakhanaba Central Armed Police Force ki ahenba personnel kaya marum thomjilakre loinana Manipur Police ki IG angam kamaina lusingba team amasung Ukhrul da laktuna ahenba seksing tharang lakhotpa hokre haujing maki oina di Ukhrul da pamdaba thawdok thoktanaba akanba mong da ngak senduna leiri adubu khulani maki khunja singna haujing maksu seksing tharang lokhatuna leinari hairi Amarom da Ukhrul da ngasi thokliba thawdok asibu tangkhul furuki MLA ahum na yamna kanna nungaitaba phongdoragli Minister Khasim Basum MLA Ram Muiba amadi MLA Laisio Kaising na thadok parcherol amana hai ngasigi thawdok asida laikhidraba amadi asopan nanglaba imung manungi awabada saruk yabaga loina na makhoi gi thawai na mapugi mafamda ingna singna leinaba oirasano lamdam asida thokliba pamdaba nungaitaba thawdok sing asi athubada wairusin purakpa oirasano khulani asi yelhongai dagi hauna saru mirong ni duna yamna nungsi chanaba imung manung amagum laiminara khibani aikhoi gi ipai pusingna salamba nungsi chanabagi mari adu tungi mirol aikhoi na su chanminaba honasi I masel hatuna raga mai pakpa amata leiroi aikhoi gi pangal asi apunbagi saktam dagi sagat kadabani haina su cherol asina makhatari nakal amarom da Manipur lenga ki home department gi joint secretary Dr. Mayeng bam bheto na khuyek piduna thokhiba order amada hai Ukhrul dang asi thokliba pamdaba thawdo wathok sing asina social media de anti social oiba wafung kaya marum
मरम फोंदोनरप याबगी ओइथोकप चाउना लेरे मसिगी सु मथक्ता सोशल मीडिया प्लेटफॉर्म सिंग हाइबदी WhatsApp Facebook Instagram अमदी Twitter न सिंगबदा अरानब पाउ कया मरम संदोक्तुना इरांग असि हेन पाक्थोक चाउथोरप याबगी ओइथोकप लेरे मरम असिना टेम्परेरी सस्पेंशन ऑफ टेलीकॉम सर्विस की रूल लिसिंग अनि तरा की रूल नंबर 2 की मतुंग इन्ना डिस्ट्रिक्ट असिदा ब्रॉडबैंड सर्विस याउना मोबाइल इंटरनेट सर्विस पुमनमक ngasi numiyungba matung pung amaga minute kun chatpa matamdagi thingnaba order thokibani hairi